Houkhiba July kuntra amasung kuntra mathuigi lonnaba ahingda shak-khangdaba shingna Ghari Awang Leikai leiba modern English high school gi campus manungda changlaga school gi property Tumna Mei Thadoklambagi thouong adu yaningdaba phongdoktuna ngasi school asida Wakat Meepham Phamkhre modern English high school gi maheroi amasung oza singna saruk yatuna pangtokhiba Wakat Meepham aduga mari leinana school asigi chemistry gi oza thouong susima na hai mamang sahi gi me ahumdagi irang thoklaba matung mathangi numit me marida ningthemkola leiba Lefet School Mai Chakhibadagi Oza amasung Mahiroi gi masing hantharaki lemhoriba Mahiroi singi career kananabagi damang Mahiroi singi modern English school high school da shift torakhibani school asi shift toraklaba matung ahanbagi tha ahum mari asi oza singna tha gi tolop kathoktuna Mahiroi singbu atoppa school singa manana chatpangamnana bokhonaduna lakpani asuk yamna waraba matam asida Houkhiba July kuntra amasung kuntra mathoigi lonnaba ahingda shak-khangdaba singna school bus amadi konang yauna atei polam kaya mai thaduna mangta anlambagi thouong asi akan momongna kandem tawi asing thouong asi makhatana mahiloisang singna tawbigano mahiloisang sing asida ayat apan pidana mahiroi singbo ningthina mahitamba phanghanbiu hainasu mahakna phongdokhi in any field of education zone da kaino tawba atmosphere yamna good atmosphere oihanba free education zone oihanbiba koina haijabase aduna hauzik luri badi hauzik angang sing asagi bus na puriba angang gi strength loina mak puba ngamgadra adagi sisu yamna limited time deni torako doise aduna sarkar gi sati kitang miyeng changjana ninge amarom da mo kaidawi ai gi schools gi surrounding da bomb kapaga nongmei kapaga mai tharaga how far ai kamaina start to tak tuino angang gana how far they give attention to the teaching of the student teachers the kamaina attention piraka doino aduna sarkar gi sati kitang free education sida atmosphere is good atmosphere ohena ba kitang changjana ningi dun tasing na hairabada ai isa oitaraga so adu madungi kanagumagi parents gi masa oitaraga masa singse apaba atmosphere tamaning ba bese loina magi wakaloni adum asum wakaloni adu loi tamaning ba ngakta neba aduna hygienic badi makoi singse akoi gi satra singsi kanino haba tamda they are the pillar of our future society gi damakta pillar ba maram nang asi smaina mai thadana tobase we the teachers of our school modern English school strongly condemn to that incident.